Kangleipak apunba kholaudagi update lokhochage ngasi Myanmar gi Singu Township village North Mandalay da military army gi air strike refugee Thijinkhre Kuki kuntare sikre kuntra hena asopan yaukre hairi Myanmar da NSCM IM ga kapna bada Kuki ani laikhidre hairi Kwakaitel 360 da gi update lokhochage Kangleipak Communist Party PWGMC Unification gi PRO Thijinkhre ngan Kanglei chamayam da zero achi khanganjari KCP PWG na Qnet Noida Sector 143 scam matang da lebak miyam da wafam khara thamjari Kangleipak Communist Party People's War Group na lebak miyang gi wakal chingsinjari madudi hojik social media da RK Production hairiba media page achina expose tawrakliba Qnet Noida Sector 143 telephonic online scam asigi matang da Loop achida masing yamlaba victim singna complaint ama lakpadagi hairiba scam asibo loop achina ngasidagi kupna thijinba investigation hauragani Kanglei mityeng phamdagi de lokhochage Andro Kendragi Ucholdagi Laishram Roman Koba miyo ema ngarang Andro Police Station gi combined team ama na fanaba hotna rambabu yaningdaba phongdoktuna All Andro Kendra Maira Paibi amadi All Club Association na senduna wakat mifam ama fangkhre Leibak miyam wari haibasi khangna yausang kumaida aremada matam amadi sel manghan gumse miyoi bagi punsida matamatangi oina pangthokba harau kumai haibase saruk yaduna pothapam ama haibadu oiribani adubo iramda manipura che lisingani kulhumdoi gi me humdagi haude fawa lan thoktuna leibak miyam awaba ipakta taduna leiri haibasi khangna hauji chathariba yausang kumaida luptuna miyam aremada matam amadi sel manghandabana kwaidagi faba haibadu oigani haibasi khangminase Numit mangani chumna pangthokadoriba yausang manungda mahausa matam faringaidadi thabal chongba sakcha haidanaba lila phala tawba holi isai saktuna nungaiba phongdoknarami adubo numit mangani chumna kumai harau tawduna matam amadi sel manghan bahaibase malengi leibak amatadadi ngasi fawbada tawdri aduga malengi miyamna Manipur asi Land of Festival haiba mingthol amasu piduna laklibani masi maram chadana aikoina harau kumhaida Lubagini haibasi khangminase lamnamasigi miyamna maram chadana harau kumhaida sel matam amadi lamcha chajat mangba yaba thabak kaidawnungda su tawroidabani yausang kumhai lakpa matamda angangsingna yumda changduna sel niba lambida thauri thatuna sel lawba asi chathaduna lagli tasengna makidi lamnamasigi puwari dagi hauna sel lawba Changni finibagi thawong asi khak tawdana lakibani adubo yausang kumhai gi mingda mamangai gi matamdagi hauna inkhalakliba naharol chingna migi mapot masai huranba nong lawba haiduna pochai kaya puthoklaga mafam chadana thamjinba migi yumda nung thomjinduna kihan khanganbagi thabak asi chathaduna lai masi aikoina yausang kumhai asi chena konsilubagi mahaini adubu masigi amang ada adu ngasidi mayek sengna khanglabanina masidagi lamna haidoknaba hotnaba chungani maram aduna handak chai asigi yausang kumhai asidi miyamna lamna thaidoktuna thambana achumba oigani leibak asi mafang khangdena awaba haibadu oiri masagi maram dam fawbada maning tamna chatok chachin tawba ngamdri lamdam sigi sel thungi phibam leikha daduna leiri lalol itiki thabak tu maning hantaduna chaba thakpagi polam ching fawba ningthina phangdaba lamdam haibadu oiri masigi matakta irang asina maram oiduna masagi mayum maikai tumna mai thadokibadagi hojik tongan ma relief camp da miyoi lising hompugi matakta changjafam lawduna awaba punsi marel amada hinglibani karamba matamda masagi asengba mayumda chatkadagi haiduna lining oiribani relief camp ta leiriba miyoi kaya awaba khangba ngamdabadagi masa mathanda suicide tawduna sidaba kaya amasu yauribani maram aduna leibak miyamna thengnariba awaba asi khangba chungani maram chadana kumai harauda Sadongduna nungaibana awaba khangde haibaromda lana chatkhidanaba hotnafam thui yausang numit mangani manungda athengba ahing fawba thabal chongba lila phala tawba lambi thatuna sel nibana chingba amata pangthokba yaroi haiduna lamdam asigi lekai gi lupkaya na mangjongna na lawkiba leikhre maduna leibak miyamna lawragliba phirebasi hojik Manipur gi oiriba phibam asi yenglaga lawrakpani haibasi miyam pumna mangna khangminasi adubo yausang numit mangani asida Sana konabaga mari lainaba hiram chingdi athingba pidri maduna sanabaromda mai onchinduna lekai gi club sangthan chingda aikhoigi haurakliba sanaroi singbu sanabagi lamda singsinbiduna afaba sanaroi amamam oinaba hotnabiba chungani tasengna hairabada ngasi Manipurdagi national amasung international gi thakta afaba sanaroi kaya puthokpa ngamliba se lekai gi lampaktagi hauna sanakhibagini haibasi khangba chungani maduna yausang manungda aber tainaba Fi munaba
mayai kaba nisa thaksin jachilaga nungaiba phongdoklibani haiduna lamchat sadat manglaknabagi lambida changsindanaba honasi hayeng leibaki irang asi loiraba ingtapa manipur haiba oiraba matamda lamdam asigi miyamna matam-matangi oiba harau kumai sing mapung phana pangthoktuna saruk yabagi khudongchaba du lakani aduna haujik ireibak manipur kari oiri leibak miyam karamba punsi marelda hingli haujik oiriba manipurgi phibam asida manipurgi miyamna harau kumhaida luptuna leifam thokpra haibadu muna wakal khanbigadabani maram aduna manipurgi sakliba mai asi hana munthatuna Laitaba Manipur ama ohanaba aikhoi khwai pumnamangna hotnaminase yautang kumhaida luptuna hadakti matam amasung chel manghanba tawragumse idu ningthaudagi update lokhatsage land chinjak changi chinjak laitrabanina Myanmar gi land loiragani Myanmar land thuna loiragani April thadagi Myanmar gi tangai fadaba miyoi 135 khak natana atai praja singi World Food Program makhada pirakpa chinjak fanglaroi miyoi million Tara manga henbagi staningai chinjak leiraroi UN Food Program cut tawkiba sina Myanmar gi miyoi lakh tara henbada UN apiramba chinjak piba leplagani Myanmar gi World Food Program gi annual budget 60 million USD ni haudik paisa puthokpinaba thoraktre US funding lekhibadagi Myanmar pro democracy movement fail oikibada natana chaningai su leitre hairi Arambai Tengol gi lusing purel korongan makumandage de lokhachage athau mana koina lawramba thaudang asidi kauna kibagum tawre adubo aikoi ningsing biu aikoi gi mingset ki damak tadi tholak kibanate nongmata su khankide Salai luang blocks tagi de lokhachage chingmai mei thaduna kokthokpa lambi semjanba popi thajinba refugees singna toina sathari masi thingbina leitraba haina hanglagli ngasi wangkai mai hobam lampak manakta yum ama maina chakre hairi